ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯆꯤꯟꯖꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯀꯔꯝꯕ ꯂꯩꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯌꯣꯡꯆꯥꯛ, ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯡꯀꯤ ꯕꯤꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯌꯣꯡꯆꯥꯛ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯈꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯣꯡꯆꯥꯛ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯂꯥꯎꯁ, ꯁꯥꯎꯗꯔꯟ ꯊꯥꯏꯂꯦꯟ, ꯕꯔꯃꯥ, ꯃꯂꯦꯁꯤꯌꯥ, ꯁꯤꯡꯒꯥꯄꯨꯔ, ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯦꯟ ꯗ ꯅꯣꯔꯊ ꯏꯁꯇꯔꯟ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯅꯤ꯫ ꯌꯣꯡꯆꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯛꯀꯗꯧꯕ ꯂꯩꯅꯥ ꯀꯌꯥ ꯉꯥꯛꯊꯣꯛꯍꯟꯕ ꯉꯝꯍꯜꯂꯤ ꯍꯥꯏꯕꯁꯤ ꯗ ꯅ꯭ꯌꯨ ꯏꯪꯂꯦꯟ ꯖꯔꯅꯦꯜ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯍꯥꯏꯕ ꯑꯃꯗ ꯔꯤꯁꯔꯆꯁꯤꯡꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯣꯡꯆꯥꯛꯀꯤ ꯀꯥꯟꯅꯕꯁꯤꯡ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯦꯅꯦꯃꯤꯌꯥ, ꯑꯦꯅꯦꯃꯤꯌꯥꯒꯤ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯣꯡꯆꯥꯛ ꯆꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ, ꯑꯩꯈꯣꯏꯅ ꯍꯥꯏ BP ꯒꯤ ꯂꯩꯅꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯣꯡꯆꯥꯛ ꯆꯥꯕꯅ ꯍꯟꯊꯍꯟꯕ ꯉꯝꯍꯜꯂꯤ ꯑꯃꯁꯨꯡ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯒꯗꯧꯕꯗꯒꯤꯁꯨ ꯀꯟꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯛꯇꯤꯁꯨ ꯍꯦꯟꯒꯠꯍꯟꯕ ꯉꯝꯍꯜꯂꯤ꯫ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯃꯇꯝꯗꯁꯨ ꯌꯣꯡꯆꯥꯛ ꯆꯥꯕꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯣꯡꯆꯥꯛ ꯆꯥꯕꯅ ꯕ꯭ꯂꯗꯀꯤ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ ꯀꯣꯂꯝꯅꯤ, ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯋꯥꯇꯔ ꯁ꯭ꯄꯤꯅꯥꯆ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯀꯣꯂꯝꯅꯤ ꯍꯥꯏꯔꯤꯕ ꯃꯅꯥ-ꯃꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯉꯝꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯟꯁꯥꯡ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯀꯣꯂꯝꯅꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯃꯨꯛ ꯈꯟꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯀꯣꯂꯝꯅꯤ ꯆꯥꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯀꯗꯧꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯖꯣꯟꯗꯤꯁ ꯑꯃꯁꯨꯡ ꯂꯤꯚꯔꯒꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯑꯦꯅꯦꯃꯤꯌꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯀꯥꯟꯅꯕ ꯄꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ, ꯂꯣꯏꯅꯅ ꯆꯥꯕ ꯇꯨꯝꯒꯟꯗꯕ, ꯗꯥꯏꯕꯦꯇꯤꯛ, ꯍꯥꯔꯠ ꯗꯤꯖꯤꯖ, ꯀꯦꯟꯁꯔꯅꯆꯤꯡꯕ ꯁꯤꯕ ꯌꯥꯕ ꯇꯟꯊꯤꯔꯕ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯍꯜꯂꯤ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯂꯝꯅꯤꯗ ꯚꯤꯇꯥꯃꯤꯟ ꯑꯦꯒꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯀꯤ ꯂꯩꯅꯥ ꯃꯈꯜ ꯀꯌꯥꯃꯔꯨꯝꯗꯒꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯍꯜꯂꯤ꯫ ꯀꯣꯂꯝꯅꯤ ꯑꯁꯤ ꯑꯌꯨꯔꯚꯦꯗꯤꯛꯀꯤ ꯑꯅꯥ-ꯂꯥꯏꯌꯦꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯐꯣꯏ, ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯄꯣꯃꯤꯒ꯭ꯔꯦꯅꯦꯠꯁ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯥꯗꯨꯅ ꯂꯥꯛꯈꯤꯕ ꯀꯐꯣꯏ ꯍꯥꯏꯔꯤꯕ ꯍꯩ ꯃꯈꯜ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯀꯟꯕ ꯉꯝꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯩꯕ ꯀꯝꯄꯦꯅꯤ ꯑꯃꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯍꯋꯥꯏ ꯀꯥꯂꯦꯟꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯂꯤꯃꯥ ꯕꯤꯟꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯁꯥꯡ ꯑꯣꯏꯅ ꯆꯥꯅꯔꯤꯕ ꯀꯥꯂꯦꯟꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯍꯋꯥꯏ ꯃꯈꯜ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯖꯔꯃꯟꯗ ꯂꯩꯕ ꯔꯤꯁꯔꯆꯔ ꯑꯃꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯒ꯭ꯔꯤꯟ ꯀꯣꯐꯤ, ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯧꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯀꯣꯐꯤ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯊꯛꯅꯔꯤꯕ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯁꯤ ꯃꯔꯨ ꯌꯥꯏꯗꯣꯛꯂꯒ ꯁꯦꯝꯕꯅꯤ, ꯑꯗꯨꯒ ꯒ꯭ꯔꯤꯟ ꯀꯣꯐꯤ ꯑꯁꯤꯗꯤ ꯌꯥꯏꯊꯣꯛꯇ꯭ꯔꯤꯕ ꯑꯁꯪꯕ ꯀꯣꯐꯤ ꯃꯔꯨꯗꯒꯤ ꯁꯦꯝꯕꯅꯤ꯫ ꯅꯣꯡꯃꯗ ꯒ꯭ꯔꯤꯟ ꯀꯣꯐꯤ ꯀꯞ 3-5 ꯐꯥꯎꯕ ꯊꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯗꯅ ꯃꯤꯑꯣꯏꯕꯕꯨ ꯁꯤꯍꯟꯒꯗꯧꯕꯗꯒꯤ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯕꯗꯒꯤ
ꯆꯥꯗ 15% ꯒꯤ ꯆꯥꯡꯗ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯍꯥꯔꯕꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆꯔ ꯀꯥꯡꯕꯨ ꯑꯃꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯐꯍꯟꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯂꯥꯏꯅꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯇꯔꯨꯛꯁꯨꯕꯗ ꯃꯣꯟꯖꯥꯎꯕꯤ, ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯒꯨꯁ ꯐꯨꯗ ꯍꯥꯏꯔꯒ ꯈꯪꯅꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯁꯤ꯫ ꯃꯣꯟꯖꯥꯎꯕꯤꯒꯤ ꯃꯅꯥꯗ ꯒ꯭ꯔꯥꯝ 100ꯗ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯒ꯭ꯔꯥꯝ 33 ꯌꯥꯎꯏ꯫ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅ ꯒ꯭ꯔꯥꯝ 8 ꯌꯥꯎꯏ꯫ ꯐꯦꯠꯀꯤ ꯁꯔꯨꯛꯅ 0.9 ꯒ꯭ꯔꯥꯝ ꯌꯥꯎꯏ, ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯅ 4.3 ꯒ꯭ꯔꯥꯝ ꯌꯥꯎꯏ꯫ ꯐꯥꯏꯕꯔꯅ 2.1 ꯒ꯭ꯔꯥꯝꯅꯤ꯫ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛꯅ ꯒ꯭ꯔꯥꯝ 1 ꯈꯛꯇꯅꯤ꯫ ꯀꯦꯜꯁꯤꯌꯝꯅ 280 mg ꯌꯥꯎꯏ꯫ ꯐꯣꯁꯐꯔꯁꯅ 81 mg ꯅꯤ꯫ ꯚꯤꯇꯥꯃꯤꯟ ꯑꯦꯒꯤ ꯁꯔꯨꯛꯅ 13 ꯅꯤ꯫ ꯊꯤꯌꯥꯃꯤꯟꯒꯤ ꯁꯔꯨꯛꯅ 0.15 mg ꯅꯤ꯫ ꯚꯤꯇꯥꯃꯤꯟ ꯁꯤꯅ 90 mg ꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯣꯟꯖꯥꯎꯕꯤꯒꯤ ꯀꯥꯟꯅꯕꯁꯤꯡ: ꯃꯣꯟꯖꯥꯎꯕꯤ ꯊꯣꯡꯂꯒ ꯆꯥꯕꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯃꯁꯨꯡ ꯐꯍꯜꯂꯤ꯫ ꯃꯣꯟꯖꯥꯎꯕꯤ ꯊꯣꯡꯂꯒ ꯆꯥꯕꯅ ꯅꯨꯡꯁꯪꯒꯤ ꯑꯅꯥꯕꯁꯨ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯃꯣꯟꯖꯥꯎꯕꯤ ꯑꯁꯤ ꯍꯥꯔꯠꯀꯤ ꯇꯣꯅꯤꯛ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯃꯅꯥ-ꯃꯁꯤꯡ ꯑꯁꯤ ꯆꯥꯕꯅ ꯒꯣꯜ ꯕ꯭ꯂꯦꯗꯔ, ꯂꯤꯚꯔꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯁꯨꯒꯥꯏꯔꯒ 10 ml ꯒꯤ ꯆꯥꯡꯗ ꯊꯛꯄ ꯉꯝꯂꯕꯗꯤ ꯆꯥꯕ-ꯊꯛꯄ ꯇꯨꯝꯕ ꯉꯝꯍꯜꯂꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕ ꯉꯝꯃꯤ, ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯏꯁꯨ ꯁꯦꯡꯅ ꯊꯝꯕ ꯉꯝꯃꯤ꯫ ꯇꯔꯦꯠꯁꯨꯕꯗ ꯖꯤꯔꯥ, ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯖꯤꯔꯥ, ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯀꯃꯤꯟ ꯁꯤꯗ꯭ꯁ꯫ ꯖꯤꯔꯥ ꯃꯔꯨ-ꯃꯔꯥꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯕ ꯃꯔꯨ-ꯃꯔꯥꯡ ꯃꯈꯜ ꯑꯃꯅꯤ꯫ ꯖꯤꯔꯥꯕꯨ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅ ꯀꯦꯟꯁꯔ, ꯑꯁꯃꯥ ꯑꯃꯁꯨꯡ ꯆꯥꯕ-ꯊꯛꯄ ꯇꯨꯝꯗꯕꯒꯤ ꯂꯥꯏꯅꯥ ꯀꯌꯥ ꯉꯥꯛꯊꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏ꯫ ꯖꯤꯔꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯇꯤꯡꯂꯒ ꯃꯍꯤ ꯊꯛꯂꯕꯗꯤ ꯆꯥꯕ-ꯊꯛꯄ ꯇꯨꯝꯗꯕꯒꯤ ꯊꯣꯛꯂꯛꯄ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯖꯤꯔꯥ ꯃꯔꯨ ꯆꯥꯔꯕꯗꯤ ꯀꯣꯜ ꯑꯃꯁꯨꯡ ꯑꯁꯃꯥꯒꯤ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯑꯁꯪꯕ (ꯕ꯭ꯔꯣꯀꯣꯂꯤ). ꯕ꯭ꯔꯣꯀꯣꯂꯤ ꯀꯣꯕꯤꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯕ꯭ꯔꯣꯀꯣꯂꯤꯅ ꯀꯣꯝꯂꯥꯗꯒꯤꯁꯨ ꯆꯥꯡ ꯍꯦꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯀꯣꯕꯤ ꯑꯁꯤꯗ ꯑꯦꯟꯇꯤ-ꯀꯦꯟꯁꯔꯒꯤ ꯃꯆꯜꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯇꯥꯏꯞ 2 ꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯆꯥꯡ ꯆꯥꯅ ꯊꯝꯕ ꯉꯝꯍꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯥꯄꯟꯁꯨꯕꯗ ꯕꯦꯂꯦꯟꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯂꯦꯗꯤꯁ ꯐꯤꯡꯒꯔ꯫ ꯕꯦꯂꯦꯟꯗ꯭ꯔꯤꯅ ꯄꯣꯇꯥꯁꯤꯌꯝ, ꯚꯤꯇꯥꯃꯤꯟ ꯕꯤ, ꯚꯤꯇꯥꯃꯤꯟ ꯁꯤ, ꯐꯣꯂꯤꯛ ꯑꯦꯁꯤꯗ ꯑꯃꯁꯨꯡ ꯀꯦꯜꯁꯤꯌꯝ ꯌꯥꯎꯏ꯫ ꯕꯦꯂꯦꯟꯗ꯭ꯔꯤꯅ ꯇꯥꯏꯞ 1, ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯀꯤ ꯂꯥꯏꯅꯥꯁꯤꯡꯗ ꯕ꯭ꯂꯗ ꯁꯨꯒꯔ ꯃꯦꯅꯦꯖ ꯇꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯕꯦꯂꯦꯟꯗ꯭ꯔꯤꯕꯨ ꯆꯥꯕ ꯇꯨꯝꯅꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠꯁꯤꯡꯅ ꯔꯤꯀꯃꯦꯟꯗ ꯇꯧꯏ꯫ ꯑꯁꯃꯥ ꯍꯥꯏꯔꯤꯕ ꯇꯪꯈꯨꯒꯤ ꯂꯥꯏꯅꯥꯗꯁꯨ ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕꯅ ꯀꯥꯟꯅꯕ ꯐꯪꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯣꯂꯣꯟ ꯀꯦꯟꯁꯔꯒꯤ ꯂꯥꯏꯅꯥ ꯂꯥꯌꯦꯡꯕꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤ꯫ ꯇꯔꯥꯁꯨꯕꯗ ꯇꯨꯅꯤꯡꯈꯣꯛ꯫ ꯇꯨꯅꯤꯡꯈꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯠꯅ-ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯄꯤꯛꯄ ꯃꯅꯥ-ꯃꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯇꯨꯅꯤꯡꯈꯣꯛꯄꯨ ꯏꯔꯣꯝꯕ, ꯁꯤꯡꯖꯨꯗ ꯍꯥꯞꯇꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯇꯨꯅꯤꯡꯈꯣꯛ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ 11ꯁꯨꯕꯗ ꯇꯤꯜꯍꯧ (ꯑꯣꯅꯤꯌꯟ). ꯇꯤꯜꯍꯧ ꯍꯥꯏꯔꯤꯕ ꯃꯔꯣꯏ ꯃꯈꯜ ꯑꯁꯤ ꯚꯤꯇꯥꯃꯤꯟ ꯁꯤꯒꯤ ꯁꯔꯨꯛ ꯌꯥꯎꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯦꯟꯇꯤ-ꯑꯣꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯤꯜꯍꯧ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯅ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯇꯤꯜꯍꯧ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯅ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯨꯒꯔ
ꯁꯨꯒꯔ ꯂꯦꯚꯦꯜ ꯆꯥꯡ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯍꯟꯕ ꯉꯝꯃꯤ꯫ 23 ꯁꯨꯕꯗ ꯁꯦꯕꯣꯠ, ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯄꯣꯟꯖ ꯒꯥꯔꯗ꯫ ꯑꯩꯈꯣꯏꯅ ꯁꯦꯕꯣꯠ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯃꯣꯠꯄ ꯐꯠꯇꯕ ꯏꯁꯤꯡ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏ꯫ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ ꯂꯩꯅꯥ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯁꯦꯕꯣꯠ ꯆꯥꯕꯅ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤꯁꯨ ꯀꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯆꯈꯥꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯁꯦꯕꯣꯠꯅ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯍꯜꯂꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯣꯟꯗꯤꯁ ꯂꯩꯅꯥ ꯐꯥꯎꯕ ꯐꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯍꯜꯂꯤ꯫ 19 ꯁꯨꯕꯗ ꯇꯣꯔꯕꯣꯠ, ꯑꯁꯒꯥꯔꯗ꯫ ꯇꯣꯔꯕꯣꯠ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯚꯤꯇꯥꯃꯤꯟ B1, ꯊꯤꯌꯥꯃꯤꯟ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ B3, ꯅꯤꯌꯥꯁꯤꯟ, ꯂꯣꯏꯅꯅ ꯚꯤꯇꯥꯃꯤꯟ Cꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯁꯔꯨꯛꯅ 96% ꯌꯥꯎꯏ꯫ ꯇꯣꯔꯕꯣꯠ ꯍꯥꯏꯕꯁꯤ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯅꯤ꯫ ꯄꯦꯞꯇꯤꯛ ꯑꯜꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯔꯕꯣꯠ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯄ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯍꯛꯆꯥꯡꯒꯤ ꯏꯟꯇꯦꯁꯇꯥꯏꯟꯗ ꯂꯩꯕ ꯇꯤꯟꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯀꯌꯥꯃꯨꯛꯇꯁꯨ ꯇꯣꯔꯕꯣꯠ ꯆꯥꯕꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ, ꯑꯗꯨꯒ ꯖꯣꯟꯗꯤꯁ, ꯏꯟꯁꯣꯝꯅꯤꯌꯥ, ꯌꯨꯔꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯆꯤꯡꯕ ꯂꯩꯕ ꯑꯅꯥꯕꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯈꯛꯅꯤ꯫ 24 ꯁꯨꯕꯗ ꯂꯩꯕꯥꯛ ꯍꯋꯥꯏ, ꯄꯤꯅꯠ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯑꯃꯁꯨꯡ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯃꯤ꯫ ꯃꯁꯤ ꯕ꯭ꯔꯤꯘꯝ ꯑꯦꯟꯗ ꯋꯨꯃꯦꯟꯁ ꯍꯣꯁꯄꯤꯇꯥꯜ, ꯍꯥꯔꯕꯔꯗ ꯑꯃꯁꯨꯡ ꯗꯅ-ꯐꯔꯕꯔ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ 25 ꯁꯨꯕꯗ ꯆꯦꯡꯒꯨꯝ, ꯉꯥꯔꯤꯜ ꯂꯩꯅꯥ, ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯏꯅꯣꯀꯤ ꯃꯁꯔꯨꯝ꯫ ꯏꯅꯣꯀꯤ ꯃꯁꯔꯨꯝ ꯍꯥꯏꯔꯤꯕ ꯆꯦꯡꯒꯨꯝ ꯃꯈꯜ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ 100 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯂꯤꯚꯔꯒꯤ ꯑꯅꯥꯕ, ꯁ꯭ꯇꯣꯃꯥꯛ ꯑꯦꯜꯃꯦꯟꯠꯁ, ꯍꯥꯏ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯂꯦꯚꯦꯜ, ꯑꯃꯁꯨꯡ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯅꯆꯤꯡꯕ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕꯗ ꯍꯥꯏꯔꯤꯕ ꯆꯦꯡꯒꯨꯝ ꯑꯁꯤ ꯆꯥꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯡꯒꯨꯝ ꯃꯈꯜ ꯑꯁꯤ ꯆꯥꯕꯅ ꯁꯨꯒꯔ ꯂꯦꯚꯦꯜ ꯋꯥꯡꯂꯝꯕꯗꯒꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ, ꯂꯣꯏꯅꯅ ꯑꯦꯂꯔꯖꯤ ꯃꯈꯜ ꯈꯔ ꯍꯥꯏꯕꯗꯤ ꯑꯁꯃꯥ, ꯔꯤꯅꯤꯇꯤꯁ, ꯑꯦꯖꯦꯃꯥ ꯅꯆꯤꯡꯕ ꯂꯩꯅꯥꯁꯤꯡ ꯏꯅꯣꯀꯤ ꯃꯁꯔꯨꯝ ꯍꯥꯏꯕ ꯆꯦꯡꯒꯨꯝ ꯑꯁꯤ ꯆꯥꯔꯕꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯆꯤꯟꯖꯥꯛ ꯈꯔꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯣꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯥꯔꯠ 2 ꯁꯦꯝꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯚꯤꯌꯨꯑꯔꯁꯤꯡꯗ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫